अहानबदा ngasigi maruiba pausing Minority Muslim singi phibam phaganaba ahanba mission oina lilong kendra da lupa crore chami henbagi senpham kaithokli haina Chief Minister N Biren lauthokre Hanagi CM bu 10% haina maral sikhibadu hauzik leiriba lengak asigi percentage kaya yauri haiba miyamna khangnaraba wafamni haina hanagi CM Okram Ibobina phongdokre amadi politics na education bu mayon chumduna chaliba sia thuba matamda semdokpa tangai fadre haina case in hairi Kurumjare ISTV Paumyang Tabiriba Singutaram Nokjare Hauzima Pungiba Pau Manipuri Lariba minority Muslim Singi Yumlay Kaide Senmitlon Gipibam Paganaba Ahanba Mission Oina Lilong Kenrada Lupa Crore Chama Henbagi Senfam Kaitoli Haina Chief Minister N Biren Lauto Kre Wafama Singa say District Administration Taubalna Sinduna Lilong Hauribi College Ground the Pangto Kibat Tongan the project Sing Sangaba Amasung Urep Yung Tambagi Thorum the Fongdo Kibane Chief Minister na Lupa Crore Marirom Changna Sagadaba Lilong Ima Kaitelgi Urep Yung Tam K PAC Lilongi Building Sanga K Tungda Lilong Hauribi College Ground da Pangtok Pathoram da Chief Minister na Lilong Hauribi College ki Phamung Chama Legadaba Nupa Masa Amasung Nupi Masagi Hostel Sanga K ITI Lilong Skill Development Training Hodo K Tungda Ato Khong Mini Dam Lilong Residential School Lilongi Phamung Chama Leba Hostel Residential School Lilongi Kanipan Hapsinanaba Urep Uyungtam K Ngasigi Tharamatuda Works Minister T.S. Bishwajit, Consumer Affairs Minister Karam Sham, Education Minister T.S. Radesham, Forest Minister T.S. Sham Kumar, MLA S. Razen, P. Brozen, Olukoisu Sarukia K. Chief Minister N. Birena, Hingminaba, Nungsinaba Haibasina, Kwaidagi Hena Maru Oi, Masimagna, Manipurda Leminariba, Muslim Singi Pibam, Mamutana Tizinduna, Makoibo, Ahongba Ama, Lehananaba, Akanaba Taurang Ama Oina, Lilong Kenra the Packet Pade, Taurangasi, Tinkak Natana, Tabak Oina, Atubumatam the Pangtukane, Legangasina, Yumbumna Maki, Sakshang Yongna Yengduna, Yaifa Taurang Sing Matang Horagani, Gas Connection Pibada, Hen Line of Fanganaba, Resan Karpu Pairabadi Connection Piba Hore, Houzik Satariba go to village Bishanasi, Education the Henami Ing Changduna, Matang Tadagi Horagani High K. Lying never is here later. I saw like them the drop out Tambang of the Russian to Tambina is here later. Otherwise, I in the Tanzania could make him to be 7 more renewable. Otherwise, the guy get part of a society come again. Lawyer Parkota. My side of Haji and Nagamogas from the Makari, Sani and Udagati. I don't need any politics. Basan Janga, when you don't do the Wodani, Koya do the Wodani, Adu, Tore, Tavanamari. For in so many had given under the Sakum the Karisaga the game though. Politician Urum de Mamangi Sarkar, Mamangi leader, the Hojiki Sarkar, Hojiki leader, the Canada. I quit the Saxon young man, I quit. Saxon young man, the other. Madam the Kramina. Saxon, Teresa, Rikamita Mangani. I lying still like Katanisa, Ramina, Dr. Tamatagani. Sigi, put my arms in a queen, as in Nerakanda. Sortare, I was sorted of a sincere. Masihan Abdul Togutai. Masihan a pocket patai. Masihan a hundred patai. Hide in the Maduda, Satar Koki, Stepney, Peggy. No, if you said, go and this have this Samata with an Mukai and Layar, Tolo Sabado. Loy Mukai and doing it. Loy Mukai and doing it. Tungda Kendra Sigi Miyamda Haxelgi Card, Gas Connection, Wheelchair Amadi, Atai Skim Singi Kanaba Kayamrum Pangan K. Hanagi CM bu 10% haina maral sikhibadu hauzik leiriba lengaga sigi percentage kaya yauri haiba miyamna phongna khangnaraba wafamni haina CLP gi leader su oiriba hanagi Chief Minister Okram Ibovina phongdukle wafama se ngasi Indian National Congress ki chama kuntrom doirak subam apokumon thoromda phongdukhibani Congress bhavan da pangthokiba ngasi gi thoram aduda hanagi Deputy CM hauzikna CWC gi member oiriba MLA Gai Khangam, MPCC President Tian Haukip, Congress ki MLA Singh, Hanagi MLA Singh Amadi, Thaupuba Kyana Sarukya Ke.
Ibobina makatana Congress na mamang da tauramba thabak kaya BJP na tawba saduna sangaduna leire. State asida NDA lengak na lauthokiba scheme project sing amata sangabagi wafam sulaitre. UPA government ki matamda chada marifu henna loiramlaba railway ki thabak thoram BJP government lakpadagi sada tara fawba thabak loishinba udre. Moreda integrated check post Prime Minister laktuna sangagani hairiba asisu Congress ki matamda chada marifu henna loishilamlaba project te. NDA government hek lakpaga lauthokiba National Sports University ki phibam machi lengdre. University asi Sanaba mafam khanba BJP government na tawjabani state government ti lampi bagi wafam khaktani National Sports University gi bill ama athubada pass tawiram labadi hauzik oiriba phibam asidagi khara makai di fagadabani Congress ki Prime Minister laglamba matamda tawgani haina tawramba project scheme kaya mai pakna tawbangamkhe hauzik paliba BJP na luchingba NDA government asina state asigi anoba project scheme kari tawkhrabagi haina su hangkhe Chief Minister ki Haksel ki tengbang ahan bada maming tagi oina khara tarom labasu hauziti hospital kaya free da layang naba hona bada changba machak mathum amadi hidak langthak sing leitabadagi thong lon bagi phibam da leire haike 2004 dagi UPA government Dr. Manmohan Singh na government si lakpat sahi tara duda almost superstructure mayam pura loidna 97% gumma loira Narendra Modi ke handak sahi ahum mari se sidadi painting tawba finishing tawba da neba sida sunate Assam da handak sangga griba mayam singse loina ba Congress ki matam da hauramba loihuk da ba haitare ne atai policy anoba policy program puthok puna taba Congress mang da sudum u le jani kanagi at law bose hek ahan mata haur pada Congress hana chaiba haur aneba 10% lowa Chief Minister Manipuri Chief Minister haiba Prime Minister masamuna meeting lakta public meeting da hauzik laiba government se kanano corruption toriba hana gitu dagi hujingna kaya laure se Manipur praja singna set nana khangi Manipur praja singna dum bisar tor suno Bharat ki anova puwari haibasi Indian National Congress ki anova puwari ni haina thoromadura sarukya kiba gaikhangam na phongdukre magna makhatana hauzik pali balenga gasina jati gi ningtamba amadi isagi ningtamba bu muthatnaba honabana Bharat rasi hauzikti tokhai taba yabagi akibulaide asigumba phibemasi ubadagi Bharat ta BJP nataba political party singna amata oina punsinduna self democracy self India haiba kholau lauba horakli hauzik pali balenga gasidi Hitler gi Nazism amadi lining pumnamakpu punna leiminaba yadaba lengak amani laisang mitam sabada rasanti tawraga bot khomnaba honaba lengak tung koiroi haina phongdukhe कोई दे मंदिर पॉलिटिक्स नहीं मंदी की बमिंदा वोट खोमी कांग्रेस द डेवलपमेंट दा लेबर की शुदा वोट खोमी खेना मशीन ले रहे मकोई मशीन नसु करी हाय लहान गट करी न हाय बतो बॉम्बे बेस जर्नलिस्ट मन हंगने सा प्रॉमिस तौरी में याम से प्रशासन ने मसे फुलफिल तो विद्रेन हाय रे करी हाय गे हर अखोई बो ओइदबा false promise से हायो द तापी मरमन अखोई हाइजबदी मद false promise तो रमदबदी क्रमाइना कोई सरकार पाइबो ngमगदरा अदुदे हुजिक प्रशासन हंगिबा वहंसे करी पाखुम लई हाइबान नोकला खांग बताइने no answer to the question put by the people Thoranga mari lainana Congress Party ki damak achoba thodang loramba laikhidraba myoy singi mafamda MPCC ki President Tian Haukipna lusingduna laisu katuna ikai khumnabutke amaromda handa Congress ta yaurokhraba hana Minister oiramba BJP Manipur Pradesh ki Vice President ki thausu puramba M Hemanta Minority Morcha BJP ki Organization Secretary oiramba Maulana Hussain Ahmad Kwasmi yauna Nambol Municipal Council ki Ward number 4 Ward number 7 amadi BJP Nambol Mandal ki Vice President yauna myoy maribu harauta yamna okre Education na politics bu mayon chumlaga chalamba adu ngasi oirakliba asi yengluba matamda politics na education bu mayon chumduna chatliba asi athuba matamda semdok patangai fadre haina case en hairi Indian education system bu transition period ama oiduna leiringai cherakasida Manipur kanglai paki education policy maker oiriba akhang ahaina haujik sathariba Manipur gi education gi thawng asi kupna yenghodrabadi kanglai pak asibu semdokpa senaba waba kanglai pak ama oirakpadagi kanba wagani haina
kanba wagani haina policy maker singda case ena education gi leiriba thawong asida lenga ki pungning sangsilakle Indian education system asibu politics na safu piduna marai chaitharaba system ama oirakle politics na education bu namthaduna thambagi chanabi ase sendokpaga loinana leibak miyamna khanthaba matam adu oire hari kanglei pakta chanariba education rules mayam ama chanabana society da chatliba rules semduna chanahanba mathau tare NCRT gi norms ki matung ina mairoi singda fangadoriba lairik ase lakadaba sahi asidagi tangkhaida hantaduna resize tongnaba leikre lenga ki akhang ahei tanaraga child friendly oiba quality da yumpham oiba tungi mieng semba education policy ama semdaba tarabade chahi kharagi matungda lebak asida thorakpa khudingmak haujik paliba lengakna thodang pugadabani haina khangalakle Board of Secondary Education Manipur gi Secretary amasung Controller Sindopana Board ki aranba singkupsin ba yaroi inquiry report ki asengba miyam da khangan gadabani victim gi compensation amasung re-evaluation amukhana yahandriba fawba desamna tumina leiroi hari sagol bandal leiba mahiroi lub asig office ta pangthokpa paw gi mifam amada Secretary General Sital Oinamna Education Minister na mahiroi amasung miyam gi ihul khangna thabak paikhalakpa si taramna oi adubu victim oiriba mahiroi da karamba compensation pigadore Hana re-evaluation yaramba adu yan kidaba haiba asi mahiregi hak tangkhai matpani masisu yahangadabani haike board ki thokri ba wa thoga siga mari lenana board ki secretary amadi controller bu lalami haiba ki serak piduna mafam lok thokre mabani mafam lok tholi basi lan kiba thokri ba thokdok singa sigi lan kiba soi kiba si mabani kaktana soi ki haigaduri bra natraga mabani na command control ngamdabadagi mabani si mafam lokhokpanina haigeduribra maraleba khudimak kangkhatana loina masi serak piduna miyamna bota chingnariba thajadriba si konduna yamna siengna thabak toba afaba dugumba bolama oinanabagidamak manipur government na thabak soidana paikhatpirakani habi thajabadu thamjari koina haijaningibadi board ki leiriba masa marengsing leiriba mayam singasi soiba lanbada makoi yaukidabra yauragana kaidabugidamak makoi action logdribano aduga inquiry report asi miyamda masa kaina khanganjibasi maram karigino habduni Haujik paliba BJP na luchingba lengak asina opposition MLA singi sakthung matle haina khundrakam kendragi MLA Lokeshwar na maral siri ngasi kendra sigi manung chana leiba sinam khuldat naungna saba multipurpose community hall amadi sinam youth development club ki sangabagi thoramda MLA na wafam asi phongdokibani thoramadu khurai kendra gi MLA oiramba Dr NG Bijoy langthabal kendra gi MLA oiramba Okram Joy Dolai Thabi Jilla Parishad member N Sanatomba Waiton Gram Panchayat ki pradhan P Surbala susarugya ke Lokeshona makhatana BJP lengakna opposition yaudrebasu yai haibagi thabak chathabasi laibak thibani go to village star Congress ke MLA amadi naknaba pradhan Jilla Parishad member na chingba yaundabagi maram karino lengaga sigi thawongda pendaba kharadang phongdokpa khudingmak yeknaba oina lawi Kishore Chandra Wangkhemna pendaba khara phongdoklubagi NSA panduna phaba haibasi paumigi hak manganbani maki wafam aduda kanglupki irang thokangadaba leibak kaiba yaba wafam amata yaudi haike yaujagre adubu aduda opposition haiba leide ruling haiba leide chap mana meng na tawgi hanaki simadi ko khwaidagi sathiba sarkar amado haibadu aidi haiman madu thoingal aduna mainly sarkar gi laiba whole budget se opposition adu ruling of the chap mana bam thoine adubu haujigi sarkar sidi gyan ta da sarkar haiba tai sinaina khwainu wa tabse Kunaya sida sotharaba mapur bele kidrabi nupi tarada leimarol na sel gi tengbang pikre Manipur Press Club ta pangthokpa pawgi mifam aduda Art and Culture ki Commissioner M Lakshmi Kumar Ami ki President Sagol Semtizendra ISBS ki Managing Director Huidrom Bikramjit Ami ki Vice President W Shamsan Susarukya ke Commissioner M Lakshmi Kumar na kudong thiba haibasi tambangam da bathodokni masi mioi amada hekta thokpa yai kunaya sida hingminari ba khudingmak amana amagi mateng pangna duna hingminana ba khonagadabani haike All India Youth Congress na sinduna ing solusingani taramari da Prime Minister Narendra Modi na election mai paknabagi damak miyam da oidaba wasak kaya ngangkiba dugi damak Bharat pumbada khanganana ba yuba karanti rally da saruk yagadaba Manipur Pradesh Youth Congress Committee ki mioi kangbu amangase Guwahati ki damak Manipur Pradesh Congress Committee ki President Tien Haukip na Congress Bhavan mamangdagi lamthakre ngasi lamthaki ba rally asiki matangda Manipur Pradesh Youth Congress Committee ki President Amir Hussain na phongdorakpada Tamil Nadu gi Kanyakumari dagi hogduna Bharat pumba sathagadaba yuba karanti asigi sarukama oina lagliba tangkun mapanda awang nongpok Bharat ki oiba
youth convention ama pangthokani madugi sarukama oina ngasigi rally asilam thabani election mai paknabagi damak ing solution ni taramari da bharat ki prime minister narendra modi na miyamda lana wasak khiba wafam sing khanganana ba pandamda rally asi bharat pumbada chathagadabani rally asi laglaba january 13 da delhi da pangthogadaba mahatma gandhi gi death anniversary gi thoramda lushingani hairi Swaz Bharat Mission Seven Sisters Wheels Hainaming Tonduna Awang Nongpokta Cycle Thogduna Chatpa Khongsat Kamari Lainana Imphal da Garang Thunglakiba Cycle Thoba Myoi Taruk Ngasi Kohima gi Damak Imphal Thadokre Makoi Singasi Kangla Getagi ISTV Network ki President P Prafulo na lamthake Tim Masibulu Chingliba Nizamuddin na Awang Nongpokta Kundari ba Mipung Khudingmak Nungsi Sanana Leiminana ba Amana Amagi Mateng Pangna ba Amadi Lu Nana Lainana ba Pantamda Khongsadasi Chatpani Haike International Competence Center for Organic Agriculture gi Anisuba edition oina piba Jaivik India Award 2018 gi oina Manipur da organic ki ihogda achoba thodang loriba Manipur Organic Mission Agency Momada pikre ngasi New Delhi gi Hotel Regency Hyatta Union Minister Commerce Suresh Prabhuna Award adu Kushinake Award adu Department of Horticulture gi Director K. Kip Gain Amadi Manipur Organic Mission Agency Momagi Project Director K. Devadatta Sarmana Loke Award adu da memento Amadi Certificate Yauri Award asi India gi Northern Amadi North East State singi oina Organic ki Khongjang da piba award ni India gi state hung khangat pagi manungda Manipur na khwaidagi phaba state ama oina sakangduna award asi pirakpani hairi Manipur Merger Agreement 1949 gi matangda ngasi sathakiba Lok Sabha mifamda MP Dr. T. Mainena zero award pukhatuna Merger Agreement matam adugi India gi Parliament na rectified tawkhibra haina pukhatkre December 19 da Dr. Mainena pukhatkiba unstar question amada Minister of State Home Ahirna Pakumpi ki bagamari lainana MP na issue asi amukhana pukhat kibani Minister na wahang asi pakumda information asi khomjilli house ki table da thamgani haina pi kibani adubu pakum asi mamang da su kayarak pukhat kre amasung chap manaba pakum matam khudimakta pi maramasina information asi khudak ta lobiduna haujuk chathadiba ningthami pamasi da thambina ba Union Government amasung Union Home Minister gi pukning sungshin ke International Peace and Social Advancement IPSA President K. Joy Chandra Amadi Lubasigi Taububa Kayana Ukrul District Pangthokpa Christmas ki thorom da sarukya kre IPSA gi maikaidagi khul asigi ahlo eraba mioi tarada blanket khudol tamkibaga loinana mathang sahi gi January thada khul asigi sakot thorangda sajinana ba jinga bhan taran thoisu piragani haina IPSA gi President Konthaujam Joy Chandra na phongdokre Loinana Ukrul gi Assam Rifles Ground da Fungyo Baptist Church na Sinduna Christmas ki Pangthokpa Sports Festival da su sarukya ke District asigi Hunfung Village Court da Pangthokkiba thoramadu da Ukrul gi ningthau ISA Sarimai amadi Village Authority gi luchingba kya su sarukya ke Village Authority gi Senior Member Victor Wunting Kapingna lamda masida kundaminari ba furup masel gi marakta amana amagi mateng pangnaduna Santi Lehan ba haibasi Jesu Christ ki maru oiba pandam amani Christmas ki tharamda IPSA gi thokpuba singna saruk yaraba haibasi thamoi sengna nungaiba amadi thagatba phungdoke nakshina na leimnarabadi nungshinabasu helakani nongmagi asum lapnakrabadi nungshinabasu lapthoknarakani haike IPSA gi President Konthaujam Joy Chandrana Christmas haibasi santi gi paujel puba thoramni chahi lising ani hena nungsi sanana lamdamasida leiminaduna punna kundaminari ba frup singasi nungsi sanana leirabadi prithvi gi miya mamangda chawthokna hingbangamgani apikpa frupu achoba frup na mutatnanaba honabagi mahutta makhoibu chingkhatuna punna hingminanaba Honaminaba Matautai, Amata Oiba Wakalolda, Mangda Tamduna, Tabak Changi, Ukrulda Kundari by Chilinau Singi, Awanungaida, Ipsana Matam Chupada Mating Pangani Haike. Ama masat tan na honabada aikoi gi oiba culture aikoi gi oiba tradition machi yokat ma mathau tai haiba aduni matam leiba khibida aikoi gi hana degi pai pusing na chanara ba culture aikoi yokatuna aikoi nungsi chanana leiba haibise IPSA gi sab chaba wakaloni lamdam masina leiba isin inaw khudima achawna machabu Majana achawu bemar tawduna aikoi machan nungsi chanaba achawun machabu yosandaba majana achawu su bemar tawba amata oibagi aikoi gi adugunba lipul ado aikoi ngasi Christmas kumaina labda aikoi lamdam asida porku oirasinu Jinjak tami pal tangraba matamda khunai adu chawkhatpa amadi water padaba oigani haina Horticulture and Soil Conservation gi Minister T.H. Shamkumar na phongdukre
ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 30 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯕ ꯑꯍꯥꯟꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯨꯝꯍꯩ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐꯥꯔꯃꯔꯁ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯁꯥꯖꯦꯞꯇ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯔꯥꯏ ꯑꯦꯁꯤꯒꯤ MLA L Sushildro ꯐꯥꯎꯟꯗꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ KS Netrojit ꯑꯃꯗꯤ ꯑꯇꯩ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯅꯤꯁꯇꯔꯅ ꯃꯦꯂꯥꯒꯤ ꯁ꯭ꯇꯣꯜꯁꯤꯡ ꯌꯦꯡꯁꯤꯟꯈꯤ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯍꯧꯗꯣꯛꯂꯤꯕ ꯃꯦꯂꯥ ꯑꯁꯤ ꯃꯊꯪ ꯆꯍꯤꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠꯇ ꯍꯥꯞꯂꯒ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯐꯥꯔꯃꯔꯁꯤꯡꯕꯨ ꯆꯥꯎꯈꯠꯍꯟꯕ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯃꯔꯥꯡ ꯀꯥꯏꯍꯟꯕ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯃꯩꯇꯩꯁꯤꯡꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯆꯤꯟꯖꯥꯛꯀꯤ ꯃꯆꯜ ꯑꯃꯅꯤ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯗ ꯀꯥꯟꯅꯍꯟꯅꯅꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯍꯥꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯣꯔꯒꯥꯅꯤꯛ ꯍꯥꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯊꯥꯕ ꯂꯧꯃꯤꯁꯤꯡꯗ ꯁꯣꯐꯠ ꯂꯣꯟ ꯄꯤꯗꯨꯅ ꯍꯦꯟꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ develop tꯧꯔꯀꯥꯟꯗ ꯂꯩꯄꯥꯛꯁꯤ ꯆꯥꯎꯈꯠꯀꯅꯤ ꯂꯝꯗꯝ ꯃꯤꯆꯥ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯣꯏ ꯊꯥꯕ ꯃꯌꯥꯝꯁꯦ ꯃꯔꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯎꯁꯣꯞ ꯑꯃꯠꯇꯗ ꯅꯥꯀꯨꯞꯄꯤ ꯌꯥꯎꯗꯕ ꯎꯁꯣꯞ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯀꯅꯥꯝꯇꯁꯤ ꯉꯝꯃꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯡ ꯊꯥꯔꯤ ꯁꯤꯡꯁꯤꯡꯁꯤ ꯏꯌꯥꯔꯇꯤꯡ ꯇꯧꯔꯒ ꯃꯄꯥꯟꯗ ꯄꯨꯔꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯃꯄꯥꯟꯒꯤ ꯂꯩꯄꯥꯛꯁꯤꯡꯅ ꯑꯃꯗꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯑꯗꯨꯒꯤ ꯄꯥꯝꯅꯕ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯛꯏ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯈꯪꯅ ꯂꯧꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯈꯪꯅ ꯄꯨꯝꯅꯃꯛ ꯋꯥꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ MLA ꯈꯨꯔꯥꯏꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯟꯖꯔꯤꯕ ꯂꯧꯃꯤ ꯃꯌꯥꯝꯅ ꯈꯟꯖꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯐꯦꯁꯤꯂꯤꯇꯤ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯄꯨꯊꯣꯛꯀꯅꯤ MLA L Sushildrona ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯃꯊꯦꯜ ꯆꯥꯡꯗꯝꯅꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯁ꯭ꯇꯣꯜ ꯈꯟꯒꯠꯇꯨꯅ ꯃꯅꯥ ꯄꯤꯒꯅꯤ ꯃꯊꯪ ꯆꯍꯤꯗ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯍꯤꯗꯥꯛ ꯁꯨꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯪꯈꯥꯅ ꯆꯤꯡꯕ ꯊꯥꯍꯟꯗꯨꯅ ꯂꯧꯃꯤꯁꯤꯡꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯈꯤ ꯃꯤꯈꯜꯗ ꯃꯥꯏ ꯍꯦꯛ ꯄꯥꯛꯄꯒ ꯂꯧꯃꯤꯁꯤꯡ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤꯕ ꯋꯥꯈꯜ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯊꯥꯕ ꯐꯥꯔꯃꯔꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ Salai Holdings Private Limited na miyamgi machin menbada lengaki mateng oiki haina Maoist Communist Party na maral sidi Lubasigi Standing Committee Coordinator Kayonghan Mangangi Cherolamana Company asina miyamgi panggal oiriba democracy bu senjau paire matagum singna kibagi damak lup asina akan ba miyeng changlagani Lanai Company asina sathaki ba thongasi masa khangna lengaki sadong oikibra natraga khangdana oikibra haibadu taret tara thokna yengminna ba changni Jayola Machupna Company Asina Miamda no look patong ama lakbra habadu yangsingani Karigumba no look pamong ama lakrabadi loop asi karamba loop no habadu subsana kangalagani Pumna Magasi Oidurasu Salina Tauriba Tabak Thoram Singbudi Sawoloy the Bagimaram Nate Amoram da Tha Sigi Kumanga the Pangtokiba Anju Amadi Easy Mgi GV na Lokiba Warep loop asina Taramna Oi Hari Amaram da Salai Holdings Private Limited asi kanagumba amadi karigumba posak organization natraga lengaki remote control gi device ama natti haibasi leibak miyam da khanganingi haina company asina sengdorakli lamdam asigi media gi isilinau singna leibak ki damak lawriba thodang asibu wakhal gi loksingi amadi hai singbagi lamda hena khumang chokshina nabagi pandam da salaina leibak ki manung amadi mapanda paikhat liba thabak thoram singi progress development amadi status sing adu leibak miyam puna khangmin hongna bagi pandam da loina jabak khaktani masida salai khaki oijaba thiba amadi business ki miyeng da chatpanate matang asida karigumba tananingba amadi khananingba leirabadi salaina madugi tanja adu thamjabaga loinana thong launa hangduna thamle handaki Czech Republic ki khongchat adu salai khaki natana iramda masigi sanmit lon wakhal loksing amadi pangal gi heisingbagi lamda khunai asina thengnari ba chaitheng sing asibu kokhanana bagi pandam da chatkiba khongchat amani salaina lojari ba thodang asina khunai da lebak asida amadi kanagumba organization amatada akaiba natraga kairakadaba leirabadi salagi pandam oina chakhatpa iramdam ama puraknabagi sahi kungi katokpagi khongchat asi lepnabagi phire phawba lawraktuna kanagumba organization na yengliba miyeng asigi chap chaba paukum oibasu yai hairi haujiga ten mabrem to lojare Miyam da Kanganjaba, Charumai Thadok Pigano, Lofum da Chaikhairaga, Microveil Decomposer Season Naduna, Laipak Laihau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani londuna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi
Maryland Home Healthcare Service. Post vacancy. Name of post: Home Healthcare Nurse. Qualification: A&M, GNM or BSc Nursing. Experience 1 year minimum. Number of vacancy 50 numbers. Salary 5,000 to 10,000 rupees and above. Walk-in interview today onwards till 10 January 2019. The office of first floor Axis Bank Building, Porompat, near Jennings Hospital. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities. All of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Kanghanjaba Salai Agro Products Private Limited na Ekoi Nungsi Jaraba Yelhomi Singi Mapamda Hangam Maru Pau Yangang Ahingba Amasung Akangba Sing Ahingba Amasung Akangba Sakhau Puriton Morok Akangba Kangtak Gihu Jira Amasung Badigo Maruna Singba Potok Sing Asigi Supplier Kaujari Akupa Marol Gidamak Pijaribat address Amadi phone number Asida contact to you. Jolip 100% natural syrup Amasung capsule Yu Thakpadagi Oirakpa Awaba Chaithing Hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Christmas samadi anubu chahigi mega offer pijari offer sing adudi Wagoner rupees 51,500, Alto 800 rupees 36,500, Alto K10 rupees 36,500, Vita Brezza rupees 15,000, Zaya rupees 44,500, Swift rupees 26,000, Celerio X rupees 46,500, Eco rupees 14,000. Lakaduriba 2019 dagi gari gi mamal hengatcharagani masigi mamangda akaknaba matamgi achouba offer asi lawbi ho Stern Motors Maruti Suzuki Arena W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Break matungda mayam butaram nokchare makata pauda Imphal West Commando amadi Singzabe Police na kwa kechel hino khongnembi thokchom laikai da ngasi ayu combing operation chatakre mioi chahum amamam to oina verification chatake mi fami pundi yaukhide Social media da wafum khara phongdok lubagi damak Kishore Chandrabu NSA da phajinduna thamba haibasi government asigi headman ba khongthangni lenga ki thawong asibu desamna yaning da phongdu rakle amaromda Kishore Chandrana handak phongdok ki wafum asi ma ki freedom ni journalist amagi right ni haibasu thaksi khasi ngakna lakiba ekoi gi khunai asidadi thawong adu chama da chama lale matungda kana gumana social media da criticize tawrabasu ekoi gi khunai gi thaksi khasi gi uchal adudi kaidana constructive criticism tawbiyu hairi Silchar dagi jiribamda irai khudingi lakpa passenger puba train district police jiribamna chathaba checking dak ngasisu passenger taramanga ticket amasung identity card yawramdana lakpa thengnabadagi train adumakta da amuk halankre hairi Chatkiba Mars ki tang taretta yairipok top chingthada leiba nongpok ningthau panthoibi haraubagi lairoi numitta tangkol sakiba Bisnupur district ki manung chanba kha posangba mai lekai dagi taurem mani khomba chatkiba tangkun tarukta Porompat police na phakibabu yaningdeba phongdok tunang asi Bisnupur district ki kha posangbam ground da miyamna wakat infam chatakre sarugya ki binupi amana phongdorakpada maral leitana mahaku phajinba yaningde lagliba tangkun tramatoi phawagi manungda condition amata yaudana thadoruktrabadi akanba khongjang sangsingani haike ini kombazi lagi tabak tauram tawdona ma che leijabani adudaida mana mabu mi hatle hadana chena bi se asidi moigi khungang dugi moigi na tawraga hatbani aduga kari gi damakta mabu mara lai hadana hajan birino masi tawbiganu aduga athuba matamda masi kanu tawbiro ado pina ba asi kanu tawdraga di khoi makha ta ba khongjang
Assam Rifles amasung Thawal Commando gi apunba kangbu amagi custody da laikidre hariba lilong tamyai dagi Abdul Ghaffar misi magistrate inquiry taunana ba district magistrate Thawal na notification ama thokre kadaguma miyoi singna inquiry asida masagi warol natraga che changsing pisining balairabade January manga fawbagi manungda pislakna ba khangale Sedak sida misi asiga mari lainana Manipur Human Rights Commission su inquiry taunana ba complaint case ama restart tokre extrajudicial execution victim families association Manipur gi president Renu Takhelambamna petition ase commission da thangalakibani inquiry gi damak prima facie case leibaga loinana DGP Manipur da akuppa marol January 23 fawagi manungda langkhalaknaba commission gi acting chairman Khaidem Manina notice issue tokre loinana mathang thagi 23 da case asigi matam thakre Kaksin Kendragi MLA Y Surchandrana Mahaki Local Area Development Fundagi Lupa Lakh Kuntrarom Changna Saba Kondren Mandap Amadi Ketrimayung Krishnadas na Lupa Lakh Kulumdoirom Changna Saba Laishang MLA Y Surchandrana Sangakre Thoramaduda Kaksin Municipal Council ki Chairperson Naurem Sanjit Kumar Vice Chairperson KS Jaljit KS Krishnadas Amadi Atay Councillor Singsu Sarugyake MLA Y Surchandrana Manipur gi Atay Mufam Singda Pakna Sadriba Masak Thokpa Community Hall Kun ki mathakta Kaksinda Sare Kendra Sigi Lairak Chama Kuntrama Palom Laibagi Manungda Chama Kuntramari Koilas Thare Hari Thawal Hauka Mamang Laikai Dagi Joy Premi Misiga Mari Lainana ngasi Thawal Hauka Mamang Amadi Maning Laikai ki Apunba Maina Paibi Singo Iba Mifam Ama Thawal Hauka Mamang Laikai Lampakta Pangthukre Sarugya ki Binupi Mana Phongdorpada Ma ki misi asigi matangda achumba khangnana ba khona minase achumba puthokna ba khona badat landam adongi Maira Paibi Signasu nakal amata dat lepagi wafam leiti haike Lana prasa tau gido ugido ba khoi gi media thongda hapak paga se khoi taseng sidi kitang khoi lekai gi mute ama oina khoi kitang penjade akhoi ju thiga sari aduga lalambaga di akhoi su akhoi gi lekai gi su sab sab akhoi gi su wari lejai lekai dagi ba mo khoi lai haloi haina akhoi gi su ngasi wari lawjar mi khoi nupi myam club maya paibi khoi myam su pulaga Thawal awang lekai Maira Paibi Luki Maibel Singnang arang numidang lekai adumak dagi heroin number 4 chaba mioi ama fare Mangondagi number 4 khara serins khara sufangke faraba mi aduga loinana polam singa du Thawal gi SP da sinakre awang lekai Maira Paibi Lufki president AK Sundarina asigumba me ka bachinjak ki mayokta makhata na khongjang kaya sangshin khigani haike Loktak Pat ki Fumsang da Leiba Ngami Sing Amadi Thanga gi Pat Mapal da Tariba Ngami Sing Karangi Khunja Sing da ngase Thanga Kendra gi MLA T Rovindro gi Lamjing Makhada Ram Krishna Mission Babupara Imphal ga Khusham Naduna Ningtham Thagi Kambal Khudol Tambaga Loinana Lepna Laingba gi kem amasu pangthokre Thoramadu Ram Krishna Mission Babupara Imphal gi Secretary Swami Naresh Nanda Amadi Ram Krishna Mission Imphal gi President Retired IPS Posangbam Dana Kumar Susaruk Yake Iting Yuran Pandon Amadi Karang Kuman Pokpa Community Hall the Pangtok Pathoramaduda Mui Chamri Henbada Kambal Singyan Toke Posangom Dana Kumana Muiba Kunagi Togal Toba Mateng Pang Bahibasi Mampugi Togal Tobaga Chap Mane Haiba Wakalolda Ngasi Thoramasi Pangtokpani Haike Ngasi Thoramaduga Mari Lainana Karang the Leba Kuman Pokpa Playground that Lemna Lang Bagi Game Amasu Pangtoke Tongan ba Makalgi test Tongna Bagi Kudong Sabasu Fangan Kiba Game Aduda Mui Chamayang Kairom Layang Baga Luinana Hidak Langtak Sing Su PK Kadana Sinduna ngasi Sangai Higher Secondary School Manipur Khida Nisana Mahiroi Khunai da piba chaiteng haiba hiram sida awareness program ama pangthokre Tharamadu da school asigi vice principal S Khogendra Kadagi vice president Ningthaujam Doren Susaruk Yake Kadagi secretary finance gi Chandra Mangangna resource person oina wangangke Amaromda Apunba Manipur Kanba Imalub Amkel gi secretary finance oinam Ongbi Sumatina Leikidabada Kadana awaba phungdokre Imphal More Lambidagi kilometer taret lom sangshilaka leiba Kwata Khulgi Lambi asi matam sangna sembinaba lenga ki mari leinaba singda haijaraba su tavidre lagliba January gi tang manga dagi Imphal More Lambida ban chatharagani haina Kwata Village Authority gi chairman Angom Amuna ISTV News da phongdorakle Punjabi phamaga koi kupna khanane namba matamda koi laiba ta January gi tang manga sidagi koi Kwata gi lambi semigani basi semi dragadi Ekoi makan maka loina ekoi khanna nei naraga ekoi strike to wat ban da wa ekoi
lambi thingma khongjang ase khoi changsin lamsang kendragi longmi singda Ravi Croft ki maru marang sing kendragi MLA su oiriba Manipur State Planning Board ki Deputy Chairman S Rajen yenthokre ngasi salamda lamsang BJP Mandal Kisan Morcha BJP lamsang amadi MLA na sinduna pangthokpa thoram aduda MLA na makhata na haikibada lamsang kendragi manungda leiba lofom sing ataba mamalda lau khoibagi thorang horagani ithai lokhong sing paktakna na tengthoktuna mahi marong marang kaina puthokna ba khonaragani haike Maram Bazar Village Authority, Maram Bazar Board Amadi, Maram Bazar Youth and Students Organization na punna sinduna Silver Jubilee Thoram Maram Bazar da leiba and Ration Ground da pangthokre thoram adu da kuntramari suba Sam Rifles ki commandant amadi hanagi MLA K Raina yauna mi kyana saruk yake K Raina na jati kanglup kayagi pangthokpa harau kumai kaya da khunda minariba kanglup sen punna saruk yaminaba asina aikoi maselgi marakta hena nungsi sanaba puropangam haike Uripo Kangsup Road Auto Mega Diesel Association ki tarani thoi suba mapok kumon thoram ngase tharoizam da pangthokre thoramadu da association ki president CS Ibocha councillor Surodhoni amadi L Vidyapati su saruk yake Inunganbi Manipuri Dance Academy Jiribam amadi Jain Manipur Dance Academy ani na puna kusamnaduna nimit tarani sathagadaba Ras Lila gi workshop ngasidagi Inunganbi Dance Academy ki training hall da hokre Hogdobagi thoramda Dibong Gram Panchayat ki Pradhan R.K. Novinsana Ichel Club Dibong ki President K. Kumanjau Jain Manipur Dance Academy ki Guru M. Kamini Kumar P. Dhanajit T.S. Ngangbi Susaruk Yake Manipur Police ki recruitment yaunanabagi damak Tamenglong amasung None District ki nahat ising amagachani kuntra marina Employment Exchange Tamenglong da ming chankre Manipur Police Department Employment Exchange ki khutang da ming sponsor taruknaba khangan bagi matung ina Zamindar amasung rifleman post ki damak employment exchange da thomjina rakhibane Khuga battalion sinduna Churasanpur gi New Tekotta lemna layang bagi kem pangthokre kem adu da punna miyoi chamri marfudani pan layang baga loinna dak langtak sing sufangan ke A Deven Giliching Makada Lamlai Block Congress Committee, Lamlai Kendra Youth Development Committee, Amadi Hill Area Development Committee ga kusam naduna, Lamlai Kendra gi manung chanalai ba chingi kungang tara humdoida Christmas Amadi, Anoba Chahi Lakpada Nungaiba Fungdo Pagaloina na Kudol Tangkre. T. Jamkhotang Hauki Pu Kuki Senior Citizens Welfare Forum gi Forum Manipur gi President Oina Khankre S Tauthangbu Vice President Solet Lungdimbu Secretary Oina Khanbaga Loinana Miyoi Tarukpu Executive Member Amadi Tongan Tongan ba Thaupuna ba Khankre Hauzik Sanawgi Pau Lawirase Ngasigi sanawgi paugda Jiri Football. All Jiribam Sports Association na Sinduna Tarataruk Suba T.S. Radhamani Memorial First Division Football Tournament Jiribam Higher Secondary School Ground Hukre. Ngasi ahobo match da JYC na LISYC bu goal taruk amada thoikre. Matang thagi ahumda PYC Fight All amadi Oriental Club Babu Paraga sanagani. Province Sports Academy Guwahati gi Football I-League sanana bagi damag sahi tarawamdoi makha taramanga makha amasung taranipal makha gi nupa masa amadi nupi masa gi trial selection ama lakliba January mapanda artificial turf ground Kumalampak ta pangthuklagani trial asida sarukyaning basingna mapal kangjai bungda leiba Imphal East District Football Association gi office ta laklaga form loraba yagani hairi makha tawa sanabagi paw bening thogjamdagi amuk fangbigani Neroka Football Club Manipur gi taruk suba home match mai paktuna league table da point taranipal phangkre All India Football Federation gi mieng makhada tha sigi tang kuntaruk tigi team taramathoina saruk yaduna home and the away basis satariba Hero India League ngasi Khomalampak main stadium da sanakiba Neroka Football Club Manipur gi taruk suba home match da Mohan Bagan goal ani amada maitiba pikhibani Match asida mai pakiba Neroka Football Club Manipur gi goal ani du Brazil sanaroi Eduardo Suarez Pereira na match ki kunmari suba amadi Australian sanaroi Williams na match ki humpumapal suba minita sankibani match asida mai tikiba Mohan Bagan gi amatangarba goal aduna Uganda sanaroi Henry Kaseka na match ki humpumdai suba minita sankibani match asida Neroka Football Club ki sanaroi Naurem Tondonba Mohan Bagan gi
Lal Swan Wangmada match conduct Tokiba referee yellow card utki. Neroka Football Club Manipurgi Matangi Taris Suba home match Matang Tagi January Tang Marida Silong Lazong FC ga Stadium Masida Sanaragani. All Manipur Polo Association Sinduna ngasi dagi Imphal gi mapal kangjibungda taramari suba State Women's Polo Tournament amadi sahi tratuk makhagi ani suba State Junior Boys Polo Tournament hokre hokdopagi thoramda Manipur gi iningthau maidingu leisemba sana jauba All Manipur Polo Association gi President Dr. K Sarasandra su saruk yaki Polo team tarung na saruk yaduna pangthok kadoriba ani suba Junior Boys Under 16 State Polo Tournament ki ngasi sana ki ba match sa KNMM Riding School Singjamaina Thangmaiban Youth Polo Club Panjan Manga Sinoda Mighty Pikre Match Asida Mai Pakiba KNMM Riding School Singjamagi Panjal Singadu Hizam Susil Kumar Maiteina Ahanba Ahum Subamadi Marishba Sakarta Panjil Ahum Sanki Atopa Panjal Ani Aduna Swebam Priona Merski Ahum Super Sakarda Sankibani Amaromda Association Asina Sinduna Ngasidagi Polo Team Mangana Saruk Yaduna Taramari Suba Women's State Polo Tournament Hokre ngasi sanakiba match ta Thawal District Polo Association na Tentha Polo Club Panjal Tara Sinoda yamna laksana maiti bpiki Thawal District Polo Association gi mai pakibagi Panjal Singadu Salam Sumita na ani suba ahum suba madi Marisipur Sakarda Panjal Mari Sanki Asem Roma Batina ahanba madi ahum super Sakarda Panjal ani Laisam Habe Sanuna ahanba madi ahum super Sakarda Panjal ani Sanki Atopa Panjal ani aduna Wainam Ashakiranna ani suba madi ahum super Sakarda Sankibani Masih pangkala untuk awal bekerja tinggal berada dalam bentuk polo Association atau disabel kanjeng atau bentuk disabel polo nak senada masih masalah si lagi atau di masa tua kalau kadang-kadang malah berserta menghormati juga masih program masih lalu dengan itu orang polo Association hanya harusnya LLK Karamna Manipur Police Sports Club Pangaibu Maitibu Piduna Tara Suba M Ravi Chandra Memorial Football Tournament ki semi-final sangkre M Ravi Chandra Memorial Trust Kiangwei na sinduna Kiangwei Ideal High School Ground Kiangwei Mayalikai da sathariba Tara Suba M Ravi Chandra Memorial Football Tournament ki ngasi sankiba ahanba quarter final match ta LLK Karamna Manipur Police Sports Club Pangaibu Golmari Sinoda Maitibu Piduna semi-final sangkibani LLK Karamgi mai pakibi goal singadu Roger na Merski kuntare suba madi nipuma palsuba minita goal ani sanki atopa goal aduna Amit amadi Umakantana Merski kulhumdai suba madi yangkai suba minita sankibani tournament asigi hayun kilpung ani tabada ani suba quarter final match waina NSS Timbi pungdongbam amadi Panthuibi FC Langthabalga sanagani Imphal West District Football Association na sinduna tha sigi tang kunma thoidigi BMSC tabung khokta team mangana saruk yaduna sathariba Kangjam Karanajit Singh Memorial Second Division Football League ki ngasi sanakiba ahanba match ta WSC ngairang na MTSU malombo gol manga amada maiti bpikre ani suba match ki sanakibada Pamyal Paswaina SYPS Sengmaibu gol Nipal Sinoda maiti bpiki Sajing inat kan balup na sinduna tha sigitang kunmanga dagi team taramathoi na grubani thongna khaidoktuna sajing kangjebung da sathariba kuntra suba Langthapal Kendra Inter Club Sports Meet ki football masana gi ngasi sanakiba match ta Mingan Club sajing awang lekai na YCGC sajing konjeng lekai bu gol ahum sinoda maiti bpikre Mingan Club sajing awang lekai gi mai pakibi gol singadu L Leisemba L Bisorjit amadi M Parsuramna Merski kuntrani suba yangkai tere suba amadi yangkai mapal suba minita sankibani hayeng ground asida hayeng nungtilpung ani tabada MRC sajing maineng khong amadi NSU Naran Konjinga sanagani ANYTK ground thangmai banda sathariba ahanba ANYTK day and night under 15 5 minutes sai soccer tournament ki ngasi sanakiba ahanba match ta SYPOL loitang sangdumna Toro FC Pangai Sinam Bugol Taruk Sinoda Maiti Piki Ani Suba match ki sanakibada LNL Lango Ningtholika Amadi CDS Uripok Sorbon Tingen Gol Amamam Chanaduna draw satkre Ahum Suba match ki sanakibada Bolero FC Bamo Lekaina UTL WO Timbi Uripok Tongbram Lekaibu Gol Amas Sinoda Maiti Piki Tagachari makatawa pau da nga sinomagi oiba inga sagi pau
Environment Directorate ki phangkiba ngasi goi kiba inga sama din ruji ki pauda khwaidi ki sakhiba Celsius degree kunipal dasmik ahum khwaidi ki ingba Celsius degree mari dasmik nipal ani Nuksit ya wising manil ki sang maximum sa Manipur tara taruk dasmik mapal taret minimum da sa da kuntrani thoi dasmik ani ama oiki ngasi nong sukide Haujari bada maroi bapau amukhana Minority Muslims igi phibam phagana ba ahan ba mission oina lilong kendra da lupa crore chame hen ba ki senpham kai thokle haina Chief Minister N Biren na lauthokre Hanagi CM bu 10% haina maral sikhi badu haujik leiri ba lenga ga sigi percentage kaya yauri haiba miyam na khangnar ba wafam ni haina hanagi CM Okram Ibobina phongdokre amadi politics na education mu mayon chumduna chaliba se athuba matam da sandok patangai fadre haina case en hairi Nasi go na dia istibina pizza pa matang solution jare miyang tabiri ba singba mukahanna khurum jare